ꯅꯍꯥꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯀꯣ 이마게 담모디 이상하게 색감도 오기도 누가있다고 파오그래봐 애기 담모디 누가있다고 파오지 마이나 이봉우 못 뽑히리봐 이사부 뽑히리봐 이마는 가리 오영가니 하이닝 아이레트니 사진 고 타갈래 보시다 마이 바고 비고 사진은 따로 푸디 막다고 미토이 면고 이제 짜지 마마 폰디 맞던 미노 지리드 탱나리바 와봐 매암지 엄마가 받아나 와이 사나게 하고다 호이 호이 아야들 잠자라 아니 sai chẳng xin gì mà chẳng xin ấy mà làm không nghe nó chẳng ấy khóc con người màคุณเชียร์จะอาจจะนุ่งไงทุกคนกระมนี่น้ำกระทุกคนนั่งกินนุ่งไงน้ำมันใหญ่กูนุ่งไงทุกคนทำมาได้มามีคลาสก็มิงก็ขอให้ไอ้มิงเรียกเอาไว้คลาสเรียนกายไอ้จะจางพอได้เนี่ยไอ้มิงน่ะเป็นเอาเอาไว้ไอ้คลาส5ไอ้จริงไงโอเคจริงเรียนบะนั่งในใกล้ได้ไรปะไว้น้ำเด็กตรงเด็กsekarang lagi piscis tapi biru na, hah? Oh karya apa? Atau di sini botol siapa? Atau di nama menurut nak kong apa tu di? Mayam no betul ke juga itu? Atau betul di uning ni? lai soi na tha kanu thanga manung ga leibo do senra manung gi do adu mutha ta ni ni re lo Ngomong aja lah. Alamak. Okey. Ha. Lah sih bang. Lao, मनोरंजन. Lao. Sino ba yung tungay niya? Mayroon sino ba yung tungay niya? Ha? Sao vậy mà? Hoa đi ra, ima phơi thằng con hoa rồi. Cái tí lạc của chính là nuôi cái gì gọi? Mày am nung ai nó lại ní? Mana jago sa kan ni? Mana isay sak kan ni? Ngasi di gọi. Mày am mung akang araw yan okan yan. Mung ham tamo rasu gọi. Koi nung mina je, harau mina je na. Hong jala ke gọi. Ngasi koi lakpiriba koi Naik kemana ke bayo? lakpiriba koi oza je. Mafam atai kai tai su atop tai su nate. Assam gi Sipsagar. Khangbi go. Adudagi lakone. Yam launa lakaja ne. Go. Usa sagarwa adagi khongsu ꯑꯩꯈꯣꯏ ꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯦꯡ ꯈꯣꯠ ꯇꯧꯕ ꯐꯝꯅꯤꯡꯉ ꯐꯝꯕ ꯂꯦꯞꯅꯤꯡꯉ ꯂꯦꯞꯄ ꯆꯦ ꯑꯃꯁꯨ ꯌꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯥꯛꯏꯅꯤꯀꯣ ꯀꯅꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯜꯃꯦꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏꯀꯣ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯔꯣꯏ ꯍꯥꯏꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝ ꯆꯤꯜꯂꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯄꯨꯡꯈꯥꯏꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤꯀꯣ ꯑꯣꯖꯥꯗꯒꯤꯁꯨ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯥ ꯁꯤꯟꯅꯖꯔꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯥꯛꯄꯁꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩ ꯄꯥꯡꯕꯤꯕꯁꯨ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯅꯧꯔꯤꯀꯥꯟꯗꯁꯨ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯁꯤꯗꯤ ꯄꯣꯠ ꯆꯩꯒ ꯑꯝꯇ ꯄꯥꯡꯕꯁꯨ ꯉꯝꯖꯗ꯭ꯔꯦꯀꯣ ꯄꯥꯡꯕꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯀꯔꯤꯝꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯃꯥ ꯈꯣꯏ ꯏꯆꯦ ꯏꯆꯟ ꯈꯣꯏꯅ ꯕꯕꯥ ꯈꯣꯏꯅ ꯋꯥꯅꯈꯩ ꯂꯥꯟ ꯑꯁꯦ ꯌꯥꯎꯔꯒ ꯊꯋꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯍꯤꯡꯒꯅꯤ ꯈꯜꯂꯒ ꯂꯥꯛꯑꯒ ꯁꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯝ ꯂꯥꯞꯇꯒꯤ ꯏꯆꯥꯁꯤꯡꯅ ꯂꯥꯛꯏꯁꯦ ꯃꯃꯥ ꯈꯣꯏꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ
ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅꯗꯤ ꯉꯁꯥꯏꯁꯨ ꯑꯩ ꯃꯣꯏꯔꯥꯡꯒꯤꯗ ꯆꯪꯉꯦꯕꯀꯣ ꯑꯃꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯩꯗꯤ ꯏꯆꯥ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯏꯆꯥꯒꯤ ꯈꯣꯡꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯥꯏꯅ ꯑꯗꯨꯁꯤꯡꯗꯣ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯉꯥꯏꯍꯥꯛꯇꯪꯈꯛ ꯑꯩꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯈꯠꯂꯝꯕ ꯉꯝꯃꯒꯗꯤ ꯑꯋꯥꯕ ꯀꯥꯎꯍꯟꯕ ꯉꯝꯃꯒꯗꯤ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕꯅꯦꯅ ꯈꯜꯂꯤ ꯑꯩ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯎꯅꯖꯒꯦ ꯁꯛ ꯃꯥꯏ ꯈꯪꯅꯖꯒꯦꯅꯀꯣ ꯍꯥꯏꯗꯤ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯅ ꯆꯣꯏꯅ ꯇꯥꯔꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏ ꯏ ꯑꯃꯠꯇꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯈꯩꯁꯦ ꯑꯃꯃꯝ ꯇꯧꯔ ꯆꯠꯊꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯁꯤꯁꯤꯒ 3 ꯁꯨꯔꯅꯤ ꯑꯗꯣ ꯆꯠꯂꯤꯈꯩ ꯑꯩꯗꯤ ꯋꯥꯕꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯎꯅꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯅꯀꯣ ꯑꯗꯣ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯈꯣꯡ ꯁꯣꯛꯄꯅꯣ ꯈꯣꯠꯄꯅꯣ ꯑꯩꯕꯨ ꯈꯪꯕꯤꯗꯕ ꯌꯥꯎꯔꯝꯃꯒꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯒꯅꯤꯕꯀꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯆꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯁꯣꯛꯈꯤꯕꯅꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯅꯪ ꯑꯗꯨꯝ ꯃꯥꯏꯛ ꯄꯤꯁꯤꯟꯕꯤꯔꯣ ꯃꯃꯥ ꯑꯩꯈꯣꯏ ꯀꯅꯥꯅꯣꯝꯃ ꯍꯦꯛꯇ ꯄꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯈꯟꯕꯤꯒꯅꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯒ ꯃꯃꯥ ꯑꯩꯈꯣꯏꯗ ꯏꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯆꯥꯎꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯍꯥꯏꯕꯗꯣ ꯀꯣ ꯏꯃꯥ ꯑꯩ ꯇꯧꯔꯒꯨꯝ ꯕꯪꯒ꯭ꯂꯥꯗꯒꯤꯅꯦ ꯏꯃꯤꯡꯅ ꯕꯤꯅꯥ ꯀꯧꯋꯦ ꯍꯣꯏ ꯏꯃꯥ ꯑꯁꯥꯝꯗꯒꯤꯅꯦ ꯍꯥꯏꯕꯅꯣ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯍꯣꯏ ꯂꯥꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯁꯥꯝꯗꯒꯤ ꯑꯁꯨꯛ ꯊꯥꯞꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯂꯥꯏꯁꯣꯏꯒꯤ ꯂꯤꯂꯤ ꯀꯦꯟ ꯃꯃꯥꯡꯁꯤ ꯌꯥꯎꯖ ꯇꯥꯅ ꯏꯃꯥ ꯍꯥꯏꯕ ꯊꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯀꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝꯗ ꯎꯈꯤꯕꯗ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈ꯭ꯔꯦꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯏꯕꯨꯡꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯆꯥꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯥꯁꯤꯡꯕꯨ ꯊꯥꯒꯠꯂꯦ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯆꯥꯁꯤꯡꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇꯀꯣ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯖꯧ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯉꯁꯤ ꯏꯃꯥ ꯃꯌꯥꯝꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯐꯪꯖꯕꯁꯦ ꯅꯃꯥ ꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯣ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯆꯤꯡꯖꯥꯎ ꯍꯥꯏꯅ ꯃꯅꯨꯡ ꯌꯥꯝ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯕꯗꯣ ꯃꯗꯨꯅꯦꯅ ꯄꯥꯝꯃꯤꯁꯦ ꯃꯗꯨ ꯐꯪꯕꯗꯩꯗꯤ ꯅꯨꯡꯉꯥꯏꯖꯔꯕꯅꯤ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯖꯔꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯃꯅꯨꯡ ꯆꯤꯡꯁꯟꯅ ꯂꯩꯔꯕꯅꯤ나 ꯋꯥꯕꯗꯤ ꯋꯥꯔꯦ ꯋꯥꯕꯒꯤ ꯃꯈꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨ ꯌꯧꯔꯦ ꯀꯩꯗꯧꯉꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯍꯥꯏꯅ ꯌꯨꯝ ꯃꯥꯒꯤ ꯂꯦꯞꯄꯒ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯏꯁꯣꯔꯅꯀꯣ ꯋꯥꯕ ꯈꯥꯡꯕ ꯉꯝꯒꯗꯧ ꯃꯤꯗꯇꯅꯤ ꯆꯥꯡꯗꯝꯕ ꯌꯦꯡꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯈꯛꯇ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤꯅ ꯄꯤꯅꯤ ꯑꯩ ꯌꯦꯛꯅꯕ ꯑꯩ ꯁꯣꯛꯅꯒꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯊꯝꯃꯦꯕ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯕꯀꯣ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯂꯩꯖꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯅꯦꯅ ꯈꯟꯕꯤꯌꯨꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯈꯜꯂ ꯑꯩꯈꯣꯏꯁꯦ ꯆꯥꯡꯗꯝꯒꯅꯦꯅ ꯈꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯈꯟꯕꯤꯕ ꯇꯥꯕ ꯏꯃꯥ ꯈꯔ ꯊꯃꯣꯏꯗ ꯂꯩꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯒꯦꯕꯀꯣ ꯃꯥ. ꯏꯆꯥꯁꯤꯡꯒꯤ ꯅꯐꯝꯗ ꯍꯟꯗꯛꯁꯦ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯅ ꯍꯨꯝꯃꯛꯄ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤ ꯀꯦꯝꯞꯁꯤ ꯂꯣꯏ ꯍꯨꯝꯇꯣꯛꯈ꯭ꯔꯦ ꯃꯊꯛ ꯅꯨꯃꯤꯠꯇꯨ ꯍꯨꯝꯇꯣꯛꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯇꯩꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕ ꯊꯋꯥꯏꯕꯨ ꯍꯤꯡꯅꯕ ꯆꯦꯜꯂꯒꯤꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯛꯄ ꯑꯩꯒꯤ ꯌꯨꯝꯗ ꯊꯨꯡꯉꯕ ꯀꯨꯝꯕꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯑꯩꯅ ꯃꯧꯌꯥꯏꯃꯒ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯁꯨꯕꯁꯤꯒꯅ ꯑꯁꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯂꯥꯏꯁꯣꯏꯒꯤ ꯆꯤꯡꯖꯥꯎꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯑꯩꯒꯤ ꯏꯇꯩꯍꯟꯁꯤꯒ ꯏꯆꯦꯒꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯄꯥꯁꯤꯕꯥꯏꯗ ꯂꯩꯕ ꯑꯗꯣ ꯃꯣꯏ ꯊꯨꯡꯉꯕꯁꯤꯗ ꯀꯨꯝꯕꯤꯗ ꯆꯠꯁꯦꯅ ꯅꯨꯃꯤꯠꯇ ꯆꯠꯊꯣꯛꯑꯦꯕ ꯑꯗꯨꯗ ꯀꯨꯝꯕꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯦꯡꯅꯔꯦ ꯑꯋꯥꯕ ꯇꯥꯔꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯡ ꯊꯨꯞꯄꯒ ꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯕꯅꯤꯅ ꯂꯤꯂꯤ ꯀꯦꯝꯞꯔꯁꯨ ꯌꯨꯝ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯌꯨꯝꯗ ꯌꯧꯗ ꯌꯥꯗꯕꯅꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯦ ꯃꯇꯦꯛ ꯂꯥꯛꯄꯗ ꯌꯨꯝ ꯇꯦꯛꯄ ꯀꯌా ꯑꯃ ꯎꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯁꯪꯒꯣꯜ ꯇꯦꯛꯄ ꯌꯨꯝ ꯇꯦꯛꯄ ꯃꯌꯥꯝ ꯎꯕꯗꯨꯗ ꯑꯁ ꯌꯨꯝ ꯇꯦꯛꯏꯅꯦ ꯁꯤꯗꯤ ꯀꯟꯅ ꯁꯤꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯂꯥꯛꯑꯦꯕ ꯂꯥꯛꯑꯀꯥꯟꯗ ꯑꯁꯤꯗꯩ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡꯖꯥꯎꯒꯤ ꯂꯝꯕꯤ ꯍꯦꯛ ꯍꯥꯏꯒꯠꯐꯝꯗ ꯏꯆꯥꯁꯤꯡꯁꯨ ꯎꯔꯝꯒꯅꯤ ꯍꯦꯛ ꯂꯝꯕꯤ ꯊꯧꯒꯠꯐꯝꯗꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯒꯨꯝꯅ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯐꯦꯃꯤꯂꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯏꯃꯨꯡ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯁꯦ ꯇꯦꯛꯑꯦ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯦꯛ ꯑꯍꯥꯟꯕ ꯁꯤꯗ ꯊꯨꯡꯉꯛꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯑꯦꯕ ꯑꯗꯨꯒꯤ ꯇꯧꯕꯤꯃꯟ ꯉꯁꯤꯁꯨ ꯑꯩꯅ ꯀꯥꯎꯗꯔꯤꯑꯦꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯏꯕꯦꯝꯆꯥ ꯅꯪꯒꯤ ꯅꯌꯨꯝ ꯇꯦꯛꯑꯕ꯭ꯔꯥ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯇꯨꯝꯕ ꯆꯟꯕ ꯆꯟꯗꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯜꯂꯨꯔꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯥꯔꯛꯑꯣ ꯑꯩꯅ ꯍꯥꯏꯔꯝꯕꯒ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯒꯤ ꯌꯨꯝꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯌꯨꯝꯗ ꯃꯊꯛꯁꯦ ꯂꯣꯏ ꯍꯨꯝꯇꯣꯛꯑꯒ ꯑꯩꯒꯤ ꯐꯤꯔꯣꯟꯁꯦ ꯂꯣꯏꯅ ꯆꯣꯠꯂꯒ ꯃꯧꯈꯩꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗ ꯑꯩꯅ ꯏꯃꯥꯅ ꯊꯃꯣꯏꯁꯤꯗ ꯈꯟꯈ꯭ꯔꯦꯕ ꯍꯦ ꯂꯥ ꯅꯪꯅ ꯄꯤꯕ ꯆꯩꯅꯥꯁꯦ ꯂꯣꯏꯗꯦꯗꯀꯣ
ꯑꯃꯨꯛꯁꯨ ꯉꯁꯤꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯑꯃꯨꯛꯁꯨ ꯊꯧꯕꯥꯜ ꯍꯦꯟꯅ ꯆꯦꯜꯂꯛꯑꯕ ꯑꯃꯨꯛꯁꯨ ꯌꯨꯝꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯉꯁꯤ ꯍꯌꯦꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯦꯟꯒꯗꯣꯔꯤꯁꯤꯕꯨ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯊꯛꯇꯁꯨ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯥꯏꯌꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯞꯄꯒꯁꯨ ꯀꯥꯟꯅꯔꯣꯏ ꯀꯞꯀꯅꯨ ꯍꯥꯏꯌꯦ ꯅꯨꯄꯥ ꯀꯞꯇꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯀꯞꯀꯅꯨ ꯍꯥꯏꯔꯁꯨ ꯃꯤꯇꯤꯛ ꯄꯤꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯔꯛꯏ ꯉꯁꯤ ꯑꯍꯤꯡꯁꯦ ꯀꯗꯥꯏꯗ ꯂꯥꯟ ꯇꯧꯒꯣ ꯉꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯥꯟꯁꯦ ꯅꯣꯏꯅ ꯂꯥꯟ ꯅꯣꯏꯅ ꯄꯤꯕ ꯆꯩꯊꯦꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯟꯗꯣꯠꯁꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯛꯄ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅꯀꯣ 이마 기탕 정신비게라. 아이 아두도 펌. ꯍꯣꯏ ꯍꯣꯏ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ 이마 기탕 저. ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕꯅꯤ ꯍꯦꯜꯂꯛꯄꯗꯀꯣ 하이버디 마마 ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯁꯤꯔꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ 엄마가 받아나 와이 사나게 하고다. ꯍꯣꯏ ꯍꯣꯏ 아이 아두도 잠자라. 아니. 사이 정신비 이마 정신비 얼마나 펌게나 정해. 갖고는 이마. 분시야지. 아니 누가 저거 ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯝꯒꯗꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯕꯗꯤ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕ ꯏꯃꯥ ꯑꯩ ꯑꯗꯨꯅ ꯂꯩꯅꯤ ꯑꯩ ꯈꯪꯉꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜꯁꯦ ꯌꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯈꯪꯉꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯑꯆꯥꯄꯣꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯎꯅꯕꯁꯦ ꯑꯁꯤ ꯏꯆꯥꯁꯤꯡꯅ ꯂꯥꯛꯑ ꯎꯅꯕꯁꯦ ꯑꯁꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯏꯆꯥꯁꯤꯡ ꯂꯥꯛꯄꯁꯦ ꯁꯨꯛ ꯊꯥꯞꯅ ꯏꯃꯥ ꯍꯣꯏꯒꯤ ꯂꯩꯐꯝ ꯊꯤꯔꯛꯇꯅ ꯏꯃꯥꯁꯤꯡꯒ ꯃꯤꯀꯨꯞ ꯑꯝꯇꯁꯨ ꯋꯥꯔꯤ ꯁꯥꯔꯨꯅꯦ ꯂꯥꯛꯄꯁꯦ ꯀꯌꯥꯗꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯀꯣ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯂꯥꯟ ꯆꯦꯜꯂꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯀꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯁꯣꯔꯥꯗꯦꯕ ꯀꯔꯃ ꯑꯁꯤ ꯑꯅꯥꯁꯦ ꯂꯥꯛꯄꯅꯤꯅ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯣ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁꯔꯥ ꯂꯤꯛꯄ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯩꯝ ꯈꯟꯒꯅꯣ ꯑꯗꯨꯃꯥꯏꯅ ꯆꯨꯝꯅꯩꯗꯁꯨ ꯂꯣꯏ ꯂꯩꯔꯦ ꯉꯥꯛꯇ ꯏꯃꯥ ꯀꯩꯝ ꯈꯟꯒꯅꯣ ꯃꯣꯏꯗ ꯃꯣꯏ ꯑꯇꯣꯞꯄ ꯃꯤꯗ ꯊꯣꯛꯇ꯭ꯔꯤꯁꯦ ꯃꯣꯏꯅ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯏꯁꯣꯔꯅ ꯋꯥꯍꯟꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯦꯡꯅꯍꯜꯂꯤꯁꯦ ꯃꯃꯥꯒꯤ ꯌꯦꯡꯉꯨꯁꯦ ꯑꯥꯗꯩ ꯆꯦꯜꯂꯛꯄ ꯆꯨꯝ ꯄꯥꯏꯒꯦꯕ ꯐꯥꯎꯗ ꯃꯃꯥꯅ ꯈꯥꯡꯉꯤ ꯀꯞꯄꯒꯣꯏ ꯁꯤ ꯏꯃꯥꯅ ꯉꯝꯕꯩꯅꯦꯕ ꯏꯃꯥꯅ ꯉꯝꯒꯅꯤ ꯈꯪꯕꯒꯤ ꯑꯩꯈꯣꯏꯗꯅꯦ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯆꯥꯡꯗꯝꯕꯅꯦꯅ ꯈꯟꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡ ꯌꯦꯡꯕꯅꯤ ꯍꯥꯏꯕꯗꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯄꯤꯛꯊꯗꯅ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯒꯀꯣ ꯄꯪꯂꯩ ꯂꯩꯊꯣꯛꯄ ꯌꯥꯏꯕ ꯑꯩꯅ ꯑꯗꯨꯗꯣ ꯄꯥꯝꯗꯦ ꯑꯩꯁꯨ ꯏꯁꯣꯔꯅ ꯆꯥꯡꯗꯝꯃꯤꯅꯤ ꯑꯩꯅ ꯑꯗꯨꯅ ꯁꯤ ꯐꯥꯎ ꯌꯧꯋꯦ ꯁꯤꯅꯤꯃ ꯈꯣꯡ ꯌꯣꯠꯇ ꯍꯥꯞꯇꯨꯅ ꯅꯠꯇ꯭ꯔꯥ ꯉꯥꯡꯉꯦ ꯏꯃꯥꯅꯀꯣ ꯏꯆꯥꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯑꯩ ꯆꯥꯔꯣꯏ ꯏꯆꯥꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯆꯔꯥ ꯅꯣꯡꯃ ꯍꯦꯟꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯩ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏ ꯏꯆꯥꯁꯤꯡꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯅꯍꯥꯔꯣꯟꯒ ꯆꯪꯗꯧ ꯃꯤꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯃꯗꯤ ꯏꯃꯥꯗꯤ ꯅꯍꯥꯟ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯀꯥꯊꯣꯛꯑꯗꯧꯕ ꯃꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯅ ꯍꯥꯏꯁꯤꯅꯦ ꯅꯤꯡꯉꯣꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯉꯣꯜꯃꯨꯛ ꯁꯥꯊꯤꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯃꯔꯤꯡ ꯈꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯃꯩꯇꯩ ꯅꯤꯡꯉꯣꯜꯃꯨꯛ ꯀꯟꯕ ꯂꯩꯇꯕꯅꯤ ꯏꯃꯥ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯊꯧꯅꯥ ꯌꯥꯝ ꯂꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯕꯥꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩꯗꯣ ꯃꯣꯏꯅ ꯁꯦꯟꯅꯕꯤꯗꯅ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯗꯣ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯄꯣꯠꯇꯣ ꯄꯨꯗꯅ ꯃꯣꯏꯅ ꯂꯣꯏ ꯍꯣꯟꯇꯣꯛꯑ ꯊꯩꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯣꯀꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯍꯜꯂꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯇꯧꯅꯣꯕ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯗꯣ ꯃꯣꯏꯅ ꯉꯥꯛꯄꯤꯔꯣ ꯃꯤꯗꯨꯁꯨ ꯄ꯭ꯔꯖꯥꯗꯨꯁꯨ ꯃꯣꯏꯅ ꯁꯦꯟꯅꯕꯤꯔꯣꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯗꯣ ꯃꯣꯏ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯊꯩꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯐ꯭ꯔꯤ ꯊꯝꯍꯜꯂꯒ ꯀꯣꯀꯤꯅ ꯃꯩ ꯊꯥꯗꯣꯛꯍꯜꯂꯦ ꯑꯗꯣ ꯁꯤꯕꯥꯏꯁꯨ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯑꯄꯪꯕꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯗꯤ ꯃꯤꯠꯅ ꯎꯕꯒꯩ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤꯀꯣ ꯃꯣꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯏꯃꯥꯗꯤꯀꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯃꯤꯠꯅ ꯗꯥꯏꯔꯦꯛ ꯎꯔꯤꯅꯦ ꯎꯔꯤꯅꯤ ꯃꯤꯠꯅ ꯗꯥꯏꯔꯦꯛ ꯎꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕꯗꯣ ꯌꯥꯅꯤꯡꯗꯦ ꯃꯔꯥꯟꯒꯁꯨ ꯂꯩꯖꯗꯕ ꯀꯩꯅꯣ ꯃꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯌꯣꯛꯆꯕ ꯃꯤꯗꯣ ꯐ꯭ꯔꯥꯝꯗ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯍꯜꯂꯛꯄꯗ ꯃꯣꯏꯅ ꯍꯥꯠꯇꯣꯛꯑꯒ ꯃꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯒꯗ꯭ꯔꯕ ꯑꯁꯣꯟꯕꯤ ꯑꯩꯒꯨꯝꯕ ꯏꯃꯥ ꯑꯃ ꯍꯥꯠꯂꯒ ꯃꯣꯏ ꯄꯥꯟꯗꯝꯗꯣ ꯐꯪꯒꯗꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯠꯂꯣꯕ ꯑꯩꯒꯨꯝꯕ ꯆꯥꯝꯃ ꯃꯃꯥ ꯍꯥꯠꯂꯣꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯁꯨ ꯐꯪꯉꯣꯏ ꯃꯣꯏꯅ ꯇꯥꯟꯒꯗꯧꯕꯗꯤ ꯁꯔꯀꯥꯔꯗꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯀꯣ ꯃꯨꯁꯂꯤꯝ ꯃꯤꯇꯩ ꯄꯥꯉꯟ ꯃꯌꯥꯡ ꯑꯗꯩ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤ ꯑꯗꯣ ꯃꯤꯇꯩ ꯈꯛꯇꯒꯤ ꯏꯔꯅꯥꯏ ꯑꯣꯏꯍꯜꯂꯒ ꯃꯤꯇꯩ ꯈꯛꯇ ꯀꯨꯀꯤꯒꯤ ꯊꯦꯡꯅꯍꯟꯕꯁꯤꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯀꯣ ꯀꯨꯀꯤꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯀꯨꯀꯤꯒ ꯃꯥꯌꯣꯛꯅꯔꯒꯗꯤꯀꯣ ꯏꯃꯥ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯦꯕ ꯑꯁꯤ ꯃꯤꯇꯩ ꯈꯛꯇꯒꯤ ꯏꯔꯅꯥꯏ ꯑꯣꯏꯍꯜꯂꯦ ꯃꯤꯇꯩ ꯈꯛꯇ ꯑꯗꯨ ꯏꯆꯥ ꯆꯠꯈꯤꯕꯁꯤꯡꯗꯣ ꯏꯆꯥꯗꯣ ꯀꯔꯝ ꯇꯧꯔꯝꯗꯣꯏꯅꯣ ꯃꯤꯇꯩ ꯈꯛꯇ ꯆꯣꯡꯍꯟꯁꯤ ꯀꯩꯗꯧꯉꯩꯒꯤ ꯂꯣꯏꯗꯣꯏꯅꯣ ꯂꯥꯟ ꯂꯣꯏꯍꯟꯕ ꯄꯥꯝꯃꯦ ꯏꯕꯨꯡꯉꯣ
ꯁꯥꯏꯗꯣꯟꯗ ꯌꯨꯝ ꯁꯥꯕꯤꯅꯦ ꯍꯥꯏ ꯃꯣꯏꯅ ꯌꯨꯝꯐꯝꯗꯤ ꯊꯣꯜꯂꯦ ꯍꯥꯏ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯁꯔꯀꯥꯔꯒꯤꯅꯤꯅꯀꯣ ꯑꯗꯨꯅ ꯌꯨꯝꯗꯣ ꯍꯟꯖꯟꯅꯤꯡꯉꯦ ꯌꯨꯝꯗꯣ ꯄꯥꯝꯃꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥꯗꯨꯁꯤꯅ ꯁꯤꯔꯁꯨ ꯈꯨꯌꯥꯗꯨꯁꯤꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥꯒꯤ ꯃꯥꯡꯒꯣꯟꯗ ꯍꯤꯞꯄꯒ ꯁꯤꯕ ꯄꯥꯝꯃꯦ Imana karamada kapone mato awa balu ada bane balu Sita de koi moi lai so sida mai tha la ni Jam pian di bungoi ma yam pian di hai ni pa ye lek ta na ko hai do mun hai yo ta yam ngang ni nge yam pian di ma moi na tau di je hai na ngang na sahi mo jong de da na sahi me he le da na adu ne koi ji bu kamai tau bi do no koi ji bu kamai ni hing do no koi gi pu si di loi gra ni sahi ta kai su ra ba ni na ko hau dai ba isu isa ji na tung gi pu si da kari wa yo ga do ba moi gi ni hai na sahi ke a sang na ta jar pe iran apa ga gi na sa ke a loi na sa ja gi ba yu aduh sing kalau ni wakan nungai aduh sing kalau aduh kali gini wakan nungai tu boy aduh di hau kare ko jadi kamai tu wakan nungai tu kan ni mai kan batai ma hau gimana mana kan na tu jadi mama wakan nungai tu batai aduh ko punci aja mama bai tang ni ko ni punci sih ni ko ai na tu masih hingga oi jauh boy aduh hingga bogil tu mama ting ni sih aduh hingga mereka di accident ko sih lagi lai sih dah kai ceng ani ko wakan nungai tapi tahu bigan no Sagi ming kari ka wa ai ming gimna na nau ko we ma sinau ka ya po ke mari o ai gi chun pa mari ne ba oh mama ma pa sing na isa yam na po su ko suran tha ba ta pininga yam ta yaw de hatta bi sa du ne he na wai mama oi pa sing na cheme lai ko hoi lai je ma ai blak mi na ri bi sa jing na su nuksina na maru ma pa oi na ko se na moi se ai YouTube subscriber na tane kaim ta khangna banati am ta khangna banati ai lak pa khang ma ta gi loina na na orai ne sida hai so na ko mi na ba nga ta nei sinau o mi na banat lak ku lak khadi themu theng na di oi na mai si na ta ni sing mi ta mi sinau nga ta ni si na wa ta ni sina ba na phai da gi apun ba ni sina ba si ba sinau ke no na ma ko ya no na ne ni si ni je ni ko so na si ni ni ko aduh ni sa jing lak pa di kari sa ni ima hoi di kai su su pizza ni ngai le te sa jing da eh mama kaim janing de ai chak khok cha dri asi ki chak cha ai loya ma tung na cha ga ni ai loya ma tung na cha ga na ko ai chak khok cha dri chak cha ni ma de pok ti ma lam yam theng na ba ne ngai aru ka kaim nungai da tau bi ga ma khoi kai gi nai de khoi na ne punsi ma hingau ba se masi khwai ta nge ne khan ni ko ma ai ju ngasi khong na ma yaw de na ko mayam se yaw ri da mai ne kaim khan de ba ko kai na ai ju punsi ma hing ba phangau ba se khong na ma yaw de se ko hing ba phangau i se masi hing ba gi mayam se una phangi ni ko adna hing ji na khwai maru ni ne khan bi ko wa khan nungai ta ba kan da jum mai ja khai lam mon gare as adu de lai nai ne hing hau ri se isa mayam theng na ri ba mit ta u phangi se khoi mayam theng na ri se masina khwai tang ba ne khal maram di siba kan da khoi kaim ta pure se pa ya roi ko loi hun dom doi ni na ko adumai na wakhan ja chau tho ga khoi na khal la ga wakhan nungai thu pa he di akhoi lei ba da nungai ga ni ba akhoi na wakhan nungai ba haitra ba ha na gi da dum khal phom jil ba akhoi hin ba da nungai phom khang moi ba adu ga amrak phom ga mapok se ima lem na mangan ba sunya ya de hengau ra ba ni na hengau ro ga la ka da ba do adu kai kamai to khana ba na khan ma ta ba no ꯑꯗꯨꯒꯨꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯃꯃꯥ ꯈꯣꯏ ꯇꯨꯛꯊꯔꯁꯨ ꯑꯩ ꯍꯥꯏꯅꯤꯡꯕ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯍꯥꯏꯒꯦꯅ ꯑꯩꯁꯨ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ 자식이 시다는 나가 와리 사도 방이지 ꯑꯗꯨꯗꯨꯅ ꯃꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯀꯣ ꯑꯗꯨꯗꯅꯦ ꯃꯃꯥ ꯑꯩꯅꯁꯨ ꯂꯥꯛꯅꯕ ꯅꯨꯡꯁꯤꯔꯤꯁꯦ ꯁꯤꯗꯅꯦ ꯑꯩ ꯏꯆꯥ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨ ꯈꯛꯇ ꯅꯠꯇꯦ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯃꯃꯥ ꯈꯣꯏ ꯂꯩꯔꯤꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏ ꯑꯃꯗꯒꯤ ꯀꯣ ꯃꯆꯥꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯇꯒꯤ ꯂꯣꯏꯅꯃꯛ ꯆꯣꯏꯅ ꯇꯥꯖꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯕ ꯂꯝꯅ ꯂꯥꯞꯅ ꯇꯥꯞꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯅ ꯑꯋꯥꯕꯗꯗꯤ
ꯁꯦꯟꯅ ꯄꯥꯡꯕ ꯉꯝꯕꯅ ꯁꯦꯟꯅ ꯄꯥꯡꯉꯦꯀꯣ ꯄꯥꯡꯒꯜꯅ ꯄꯥꯟꯕꯅ ꯄꯥꯡꯒꯜꯅ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯑꯒ ꯄꯥꯡꯉꯤꯁꯤꯅ ꯁꯤꯁꯨ ꯑꯩ ꯏꯁꯥꯅꯗꯤ ꯁꯤꯁꯨ ꯑꯩ ꯍꯔꯥꯎꯖꯩ ꯆꯥꯎꯊꯣꯛꯆꯩꯅꯦꯕ ꯁꯤꯗ ꯂꯥꯛꯑꯒ ꯃꯃꯥꯈꯣꯏ ꯎꯅꯕꯁꯦ ꯑꯗꯨꯅ ꯆꯥ ꯂꯥꯛꯑꯒ ꯅꯣꯛꯄꯗꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒ ꯄꯨꯜꯂꯨꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯗꯨꯒꯅꯦ ꯇꯦꯟꯕꯒꯤ ꯃꯤꯡ ꯑꯃ ꯄꯥꯏꯕꯤꯌꯨꯀꯣ ꯑꯩ ꯇꯣꯔꯕꯨꯡꯗꯒꯤ ꯑꯣꯏꯅꯥꯝ ꯕꯤꯃꯣꯂꯥ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯌꯥ ꯃꯤꯡꯗꯒ ꯑꯗꯨꯝ ꯇꯝꯕ꯭ꯔꯥ ꯍꯥꯏꯔꯒꯦꯀꯣ ꯇꯣꯔꯕꯨꯡꯗꯒꯤ ꯑꯣꯏꯅꯥꯝ ꯕꯤꯃꯣꯂꯥ 5 ꯅꯪꯅ ꯃꯤꯡ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯁꯨ ꯂꯥꯟꯁꯤ ꯂꯩꯔꯤꯁꯦ ꯑꯩ ꯅ꯭ꯌꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯨꯃꯨꯖꯥꯝꯕꯝ ꯂꯩꯀꯥꯏꯗꯩꯅꯤ ꯃꯤꯡꯅ ꯌꯥꯏꯃ ꯌꯨꯝꯅꯥꯛꯅ ꯐꯤꯂꯦꯝ ꯃꯣꯏꯔꯥꯡꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯕꯦꯝ ꯀꯧꯋꯦ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯑꯒ ꯁꯤꯗ ꯂꯥꯏꯁꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯑꯩꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯤ ꯑꯗꯨ ꯃꯤꯡꯅ ꯁꯥꯂꯇꯥ ꯀꯌꯥꯝ ꯂꯥꯏꯁꯣꯏ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯕ ꯑꯩ ꯃꯤꯡꯅ ꯐꯤꯂꯝ ꯄꯤꯡꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯤ ꯂꯥꯏꯁꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯇꯧꯔ ꯂꯩꯕ ꯇꯣꯔꯕꯨꯡꯗꯒꯤꯅꯦ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯖꯗꯦ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯃꯤꯡ ꯒꯤꯇꯥ ꯀꯧꯏ ꯇꯣꯔꯕꯨꯡꯗꯒꯤ ꯑꯗꯣ ꯏꯁꯤꯡ ꯂꯩꯌꯦ ꯁꯤꯗ ꯂꯩꯌꯦ ꯃꯌꯥꯝ ꯏꯁꯤꯡ ꯂꯩꯌꯦ ꯁꯤꯗ ꯂꯩꯌꯦ ꯌꯥꯝ ꯌꯥꯅꯤ ꯍꯔꯥꯎ ꯑꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯧꯏ ꯂꯥꯛꯄꯤꯕꯁꯨ ꯃꯇꯨꯡ ꯑꯣꯏꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯝ ꯕꯤꯃꯣꯂꯇꯥ ꯆꯨꯔꯆꯥꯟꯄꯨꯔ ꯊꯤꯉꯥꯝꯈꯥꯏꯗꯒꯤ ꯂꯥꯛꯆꯕꯅꯦ ꯂꯥꯏꯁꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯦ ꯑꯩꯗꯤ ꯇꯣꯔꯕꯨꯡꯗꯒꯤꯅꯦ ꯏꯍꯥꯟ ꯍꯥꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯊꯅꯥ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯂꯩꯔꯦ ꯊꯅꯥ ꯂꯩꯀꯥꯏꯗ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯤꯂꯤ ꯀꯦꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯂꯥꯏꯁꯣꯏꯗ ꯂꯩꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕꯗꯤ ꯑꯇꯩ ꯌꯥꯝ ꯄꯥꯝꯗꯦ ꯇꯣꯔꯕꯨꯡ ꯌꯨꯝꯗꯣ ꯑꯗꯨꯗ ꯃꯩ ꯆꯥꯛꯈꯤꯕꯗꯨꯗ ꯍꯟꯖꯤꯟꯕꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯕ ꯈꯃꯨꯆꯝꯅꯤ ꯌꯨꯝꯅꯥꯛꯅ ꯏꯃꯤꯡꯅ ꯇꯔꯨ ꯁꯅꯥ ꯀꯧꯏ ꯑꯩ ꯐꯤꯂꯦꯝ ꯑꯕꯦꯁꯥ ꯈꯨꯃꯨꯖꯥꯝꯕꯗꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯂꯥꯟ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗ ꯀꯩꯕꯨꯟꯗ ꯍꯥꯟꯅ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯗ ꯇꯥꯡ 8ꯗꯒꯤ ꯁꯤꯗ ꯆꯪꯉꯛꯄ ꯃꯤ ꯀ꯭ꯂꯥꯁꯀ ꯃꯤꯡꯒꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯔꯤꯌꯥ ꯀꯧꯋꯦ ꯀ꯭ꯂꯥꯁ 7 ꯀꯥꯏ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯤ ꯑꯩ ꯃꯤꯡ ꯑꯕꯦꯅꯥꯎ ꯀꯧꯋꯦ ꯑꯩ ꯀ꯭ꯂꯥꯁ 5 ꯑꯩ ꯑꯗꯨ ꯍꯦꯔꯣ ꯑꯁꯤ ꯍꯦꯔꯣꯁꯦ ꯍꯥꯏꯍꯜꯂꯣ ꯅꯪ ꯍꯥꯏꯌꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯦꯔꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯆꯤꯡꯂꯦꯝꯕ ꯅꯪꯗꯤ ꯀꯥꯏꯗꯩ ꯂꯥꯛꯏꯕ ꯑꯣꯏꯅꯥꯝꯗꯩ ꯇꯣꯔꯕꯨꯡꯗꯩ ꯇꯣꯔꯕꯨꯡꯗꯒꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ 2 ꯃꯥꯅ ꯅꯣꯡꯄꯣꯡꯉꯥꯟꯕ ꯃꯃꯤꯡ ꯍꯥꯏꯔꯣ ꯅꯣꯡꯄꯣꯡꯉꯥꯟꯕ ꯅꯪꯒꯤ ꯂꯩꯕꯪ ꯂꯩꯐꯝꯗꯤ ꯕꯪꯂꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯅꯪ 2 ꯂꯩꯁꯥꯕꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯏꯀꯥꯏ ꯃꯥꯜꯂꯦ ꯃꯣꯏ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯃꯅꯥꯛꯁꯨ ꯃꯃꯥꯡꯗꯩ ꯅꯝꯕꯤꯌꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗꯩꯅꯦ ꯑꯩ ꯀ꯭ꯂꯥꯁ 5 ꯇꯝꯃꯦ ꯑꯗꯨꯅꯦ ꯃꯌꯥꯝꯒꯤ ꯂꯟ ꯊꯨꯟ ꯃꯥꯡꯈꯔꯦ ꯖꯨꯝ ꯃꯥꯡꯈꯔꯦ ꯀꯣ ꯀꯣꯛ ꯁꯥꯏꯀꯣ ꯅꯠꯇ꯭ꯔꯥꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯈꯣꯡ ꯑꯃ ꯃꯥꯡꯈꯤꯅꯦꯕ ꯑꯩ ꯀꯣꯛ ꯁꯥꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯌꯥꯝꯗꯒꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯗꯤ ꯉꯁꯥꯏ ꯕꯣꯗꯤ ꯄꯥꯔꯠ ꯂꯣꯏ ꯌꯥꯎ ꯂꯩꯕ ꯑꯩꯗꯤ ꯈꯣꯡ ꯑꯃ ꯌꯥꯎꯗ꯭ర ꯐꯥꯎꯗ ꯅꯣꯏ ꯃꯌꯥꯝꯁꯦ ꯎꯅꯔꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯂꯥꯛꯆꯩꯅꯦꯕꯀꯣ ꯏꯃꯥ ꯑꯗꯨꯅ ꯑꯗꯨꯁꯤꯡꯗꯣ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯁꯤ ꯈꯛꯇꯗꯤ ꯆꯠꯄ ꯅꯠꯇꯦ ꯌꯨꯝꯗꯒꯤ ꯂꯝ ꯃꯇꯦꯛ ꯑꯃꯁꯨ ꯆꯠꯂꯤꯅꯦ ꯑꯩ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯍꯧꯔꯤꯁꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯇꯥꯡꯉꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯅꯦ ꯑꯩꯁꯨ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯅ ꯆꯦꯜꯂꯛꯇꯕꯅꯤ ꯃꯥ ꯑꯗꯨ ꯃꯇꯥꯡꯗꯣ ꯂꯩꯕ ꯌꯥꯗꯦ ꯑꯃꯨꯛ ꯀꯞꯄꯛꯑꯅꯤ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯃꯨꯛ ꯀꯞꯈꯠꯂꯛꯑꯅꯤ ꯃꯥꯅ ꯍꯔꯥꯎꯅꯕ ꯅꯣꯛꯅꯕ ꯏꯁꯩꯒ ꯁꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯅꯣꯏꯅ ꯈꯜꯂꯤꯕꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯍꯥꯟꯅꯩ ꯇꯧꯅꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯥꯟꯅ ꯀꯦꯔꯒ ꯆꯠꯄꯗꯣ
बाइक का थोड़ा चप्पदो ऐसु नुंगाइतेबा अदु ऐ करीम खंदेबा मरमदि सिजना आइगी पुंसीनी अदुगा सी एवना इसोरना तमग्रबनी अदुदै याम खला लेबे याते तुमनि मरमद खलिगे कोइ वखन नुंगाइतबा हेलिबा ममांग थार चत्ताबा अदना ए हानागी फोटो उरसु ऐसे इसाने इसाबु उबदको ऐ नत्तब्रायना खल हुजिक नै तोंगालेना खल अदुमाने वखन जे खंदोकिबा ताबा हानागी द खन्ने दि यातिबको अदना मा कोइजु हौगदबा हौगरे सी तोंगा गाड़ी जो थवे गाड़ी थवे ए खोंदो सानादोइनि नमा योकी खोंदो सानादोइ असोंगी जने चली हाँ सीमा कोई ना तो खंडी पे जम सना यामना नक्शी जाए बतारे तो कहीं खंडी है नो यार कोई कहीं साजा लाइसिना याम पे लेने वालेก็เพราะเขาเดี๋ยวสร้างเราอีกแล้ว अदो रिलीफ कैम्प चटपचैना अहुम लाइसे रिलीफ कैम्प मैम की मसक से लोइनमक सब माना बतंग तो हाइदि सिगी पार्टी सिंगिना मसमा सोगी बिंगना मसमा मसक से लोइ सब माना बतंग तो या सब चालो न तब मजा ने पूर्ण लई बसे पूर्ण लई माना की बना मोय होम से मोय होम आई खोंग दो पुबिरो मसी जने वना मणिपुर ला पुबिरे नि हा मी ने वना नुपी थिनि गे मा लै रि मा लै दे को माइ चखनि मा लै बै चलि नि यानी एक्सपर्ट ओय पोनि ना कोइना सिखना असिबान आई फिशिस तो पिबिरो ना ह ओ गाड़ी आइबा अदुदि इसिंग बोतल जापिरो अदुदि नम मनु ना खोंग हा बुदि मयाम नो बदि के जुकाइ दे अतो बदि उनिंग दे नहीं खुद लगे nằm một nữa. Ayo. Ayo. Let's go the box. Dạ rồi. Nó quá đi đi. Khôi này pi đã ta khôi này bị xe lì